Nâng ngần lìm rồi. Thì có một hai cái nâng ngần lìm rồi. Nasi Agasti tang 22 2026 by Manipur Pradesh Congress Committee na similang piduna Lai Pidrawa Hanagi Chief Minister of Biramba Sri Nishante Singh Ji Tararak Shubha Lai Devagi पालन कोई पार्टी ना पार्टी के ऑफिस का सिंधना मयाम पेंटिंग भी बा लीडरशिप मयाम नबल एमएलए सिंह मयाम मा कांग्रेस की कर्मचारी मयाम पुनः मांग मफमदा माना लेइंगेदा माना पीबीरंगा लेपाकसिगी मणिपुर दनंतना नेशन असिरैदा मांगना पीबीरंगा मांगी कंट्रीब्यूशन मयाम मधुबो अखोइना सखुंबारी कोऑपरेशन पीबो होइना अखोइना
कर्मी साइड मागी मफंग तौमन खंग उत्पा इकाई नब उत्पा मधुने कोई मसी पाकुक जरी मसी मयाम नहेना कोईना ओजा ओजा न हायना खंना बा ओजारी शाम कैसिंग जी मरम जदी दोना का हेना मुखंग उद्रगसु कोई तुमदा हौरेबा नहारोन सिंह हाइतरे younger generation sing sidati khara keno to bo wasan gani adubu maksi gamna veteran leader Indiana Swaraj Kamaba Matunga ihan hanba Bharat ki parliament ki member wai kimsi Manipur di bhamna ihan hanba Lok Sabha da tam anirag, Rajya Sabha da tam anirag, aduga tam kaya cabinet minister ko yun ba tuman ba ministry da. Chief minister di finally has hung away yun ba hay ba na si Pauda di one of the longest serving chief minister hay ba state sida di aduga mahamay hingi matamda Manipur da laiminariba community mayam sinse amaga akoi Manipur da laiba akoi mayam punamoksi Manipuri ngakani khara mana sing da laiba khara mana tampak da laiba sing da so dum pulak laiminabani tampak da so dum pulak laiminabani akoi punamoksi we are one akoi Manipuri amatani haiba wakhan da laiba yamna inclusive hoiba singi tamgi madugi barrier hayota khenaba lehendana ba state city unity purna ba hona ba singa masung tamgi khenaba leitana ba hona ba adugumba dedicate tawraba pathokraba adugumba sabnai ba leader mani haibada koi di party gi mine na koi na hai haijin ba aduga haijabugi wanna se de Oi matam bi matumina karima tamda laiminarabadina akoi mot khenaba matam bi matumina imung manung da su dum family da su within the family or within the organization within the administration matam bi matumina adum mot khenaba differences haibasi adum matam pikpa chauna tongan bani adum matam puna makta leilun hakani Mangi akamba kanba sabandaba masidi amna tamjanimai hoiba amna patient hearing hoiba adugu masidi maundegi tamjaningai ni haina mayamna su dum ningsing birangani matam amada thoa nindaba haibada uki nagagi class community amaga akoina so far akoina khamjabadadi au ba hata laman khumnabagi type ta tawbada ti kanabumba kulai paiba khara sing haiba tare madu akoina anti national ga hairu targadi aramba nakal lamarumda pugibo jai aduh kanagumba kulai paiba kharana akaknaba community amada taurga madu koi on indaba thodok tu madu hat adugumba yamna chineba yamna crucial oiba tanja duda lairiba community khudingmaki district satra peace ki team haibatare peace ki team shanti ki team semaga ayam upi nagagi adu mathon ingdaba thokdok tugaida masi khanaba hauhimna hauhre khana chainaba ya banate haiduna eje nagagi masak naiba leader ma hoina kisi khuding makta chatna masi noi akoi saunaba yade thokibadu thokre haiduna adugumba ripta kathokbaga loina na adugumba sen leader mani kana gumbana di hairam bayaba madu uki nagagi madu kano nati conflict nati
कनागुंबा हाई ताई खुलाई पाइबा खरना मधु particularly तौखिबा नेब मधु अखोइना खंगजहुबा ताजहुबा उहुबदा अदु हेक्ता कम्युनिटी अनिसे उनबा यादना अफंग अफंगबा हेक्ता ngasi तौरबा सुमाइना तौनबा मक्ति नतिएबा अदुगुंबा यामना चीरबा लेपाकु ओइबा इश्यूज कयादा शांति लाक्ननबा अखोइ पुनमक्से अमगा अमगा नुसिनना साना सिनना को एक्जिस्टेंस ओइना शांति ओइना लैननबा होनबदा गुंबा मागी मपुसे अथोखिबा सनायरगा लीडर अमनी हाइना ओइना मागी मफमदा ngasi si मागी तरारक सुबा लैगिरबा मागी निंसिंबगी पुमोन पालन चिदा मौंदा ngamba lai khada worsu koi takna maunda sawiman tauba khamba utjaba haiba ta machine di kano tawbulati magi kano shini mana bubiram ba tongan ba capacity da mana ba mayam puna maksidi li daga di matam sang na